Loyalam E-PAO tabi bakutima po hitram susmitana namitangi pau pizari ahan da marfude headline. Ziribamda Nupi ama Kangchup Chingkhongda Kuki Kanglup ki miyoi mari Hatkhibaga mari Leinana Lalhouba ahum NIN fare. Rimsda nurse tamlibi mahairoi ama Thouri Yanduna siramlei. Kolkata airport manungda mere pass bomb he hairuba maitei macha ama security na fazinduna thamkhrei. Jiribamda Nupi ama Kangchup Chingkhongda Kuki Kanglup ki miyoi mari Hatkhibaga mari Leinana Lalhouba ahum NIN fare. Kanglup ki irang manung ing lisingani kulhumjai gi November thada Nupi ama tamthina Hatkhiba thodoka mari Leinana NIN miyoi ani fare. Leinana tha asigi tara taret fawba police custody da remand lauthakhrei. Tha adumaktada Imphal West ke Kangchup Chingkhongda Kuki gi miyoi manga gi manungda mari Hatkhiba gi thodoka mari Leinana Lalhouba amasu NIN fare hari. Agency gi pauna haribana Jiribam district ki manung chanba Zairon Mar village ta Josan Kim Koba chahi kuntrama thoirom shurabi Nupi ama mahaki mayum maktada tamthina mai tharaga Hatkhiba thodoka mari Leinana NIN Lalhouba ani gi miyoi ani fare hari. NIN ngarang cherol asina makhatana haribana thodok asiga mari Leinana farba miyosing adudi nongthomba mairaba amasung sagol sem sana tomba Elias Surchandra Elias Piba kawi farba mairaba asi Bisnupur district tagini miyoi asi Jiribangi Zairon village tagi Jongsangkim koba Nupi asi Hatkhiba thodok ta chenabani hari faraba sana tomba asina Thobal district tagini hariba miyoi asi su thodok aduda chenabani hari Haukiba chahi lisingani kulhumjoi gi me tareta Nupi adu tamthina Hatkhiba gi thodokta chenabani thodok adu da Nupi adu third degree method da ot neibada natana masa pumba chada marfudara mapan maina chaklamlei victim adu gi hakchang gi saruk ayamba thiba khangnana kaya su yauri nupi adu gi hakchang gi saruk ayamba maina Kathekuna chakpana maram oiraga mahaki mapur roibana nupi ado rape toraba matungda Hatkibani haina FIR lodge torakrabasu postmortem adugi chapchaba khudam amata fangkide hari victim adugi limki mathaki saruk amasung makhagi saruk sing adu thiba khangnan leidibani hari Atopa amana haukiba chai lisingani kulhumdoida Imphal West ke Kangchup Chingkhongdagi Kuki gi miyoi manga gi manungda mari faraga Hatkhiba gi thodokta chenaba KCP PWG gi cadre amasu fare mamingna Waikhom Rohit kawi Thobal Pakhangkhong leiraktagini farba miyoi ase hauzik remand matam loiduna judicial custody da leiriba misakni adobu NIN case amaga mari Leinana pick up tawkhibani Haukiba chahi lisingani kulhumjoi gi November thada Imphal West district ki Kangchup Chingkhongda CRPF ki team ama deploy tawduna frisking amasung checking post hangduna achat awongsing check tawki Hairiba gari aduda hauzik thokliba Kanglup ki irang asida yawba community anigi miyoi manga tongduna lakhi Adubu hairiba gari adu yanadaba community amagi Kanglup ki miyoi sing thomjilaklaga miyoi manga gi manungda mari faraga pukhi aduga amana nanthokduna chenki Faraba Pukiba Mia Marie Adugi Manungda Hum Punkibani, Todok Asiga Marie Leinana, Ministry of Home Affairs ki instruction Makada NIN Hokiba Chahi Lisingani Kolumariki, February the case Asilokatuna investigation Chataba Horakibani Heidi. Rimsda nurse tamlibi Mahiroi ama Thouri Yanduna siramlei. Yamna thamoi shokningai oiba thodok ama oina Rimsgi nursing college ta BSc nursing gi mari shuba semester tamliba Meghalaya dagi nupi mahairoi ama ngarang mahaki hostel gi kada Thouri Yanduna siramlei thodok asigi matangda Rimsgi authority gi maikai dagi hauzik phawba akupa warwal amata phongdopadi leitri adumapu laikhidraba mahairoi adugi mamingna Avel Sachiana CH Marak chahi kunmathoi apokpa DKN sangma kawi Meghalaya gi West Garo Hills ki Ranram dagini ngasi ayuk pung 9 kutrarom tabada mahairoi adu Thouri Yanduna sire haiba khangnarakibani mahakna Thouri Yanduna siramliba mafam adu haukiba chahi lisingani tara tareta mai chakhibadagi kana amata leinadraba mafamni asi bahakchang adu morgta thamkhrei thodok asigi matangda authority ki maikadigi investigation chathaba haukhre hari Kolkata airport manungda mere pass bomb he hairuba maitei macha ama security na fazinduna thamkhrei
Kolkata airport tagi Mumbai tamna paigadaba Indigo flight at tongadaba maitay macha amana mahakna tongadaba flight adu bomb haiba wahay palubadagi Kolkata airport akiba angakpa saktam ama oikhibaga loinana maitay macha adu security na fazinduna thamkhibaga loinana bomb thiba humbagi thabak chathakibana maram oiraga flight sing matam thengthana paikre hari Thodok asi haukiba ningthokaba numitki nungthil pung amaga minute 30 rom taba matamda Kolkata airport ta thokkibani hari Pau asina makha taraduna hai Kolkata airport ki Mumbai tamna paigadaba Indigo flight number 6E5227 da tongadaba masagi chahi kuntaru rom shuraba Sega Road Konjeng Hazari Lekaidagi Regal Chongthamna airport aduda leiriba Indigo security officer amada Hindi londa mere pass bomb he haina wahi hairubani hari Hauzik India amadi Pakistan anigi marakta leinariba mari asina maram oiraga India gi tongan ba state sing da leiriba airport sing thingjeluraba matung hangdorakhibaga loinana Kolkata airport su akanba check sing tharang lokhatpagi saruk ama oina passenger sing amadi loinarakpa potlam sing tangkak ani ahum thokna check tawgi thabak chathaduna leiribani Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Village Defense Force singna taliba demand sing maram chai lengakna athubada thabak onthokpiyu haina sugunu maira paibi singna phangdorakli Manipur gi law and order ngakpada achauba thodang loduna lakliba amadi hauzik thokliba irang asidasu achauba thodang loduna khudong thiningai oiraba mafam singdasu khulngapgi thodang loriba BDF personal singna lengakta taliba demand sing asi maram chaba demand ngaktani makhoi ki demand sing athuba matamda thabakta onthokpiduna makhoina khulai thadokani uniform sheloi haribasi tohanbiganu haina sugunu apunba maira paibi loop amadi club ki member singna sugunu da pangthokiba paugi mifam amada sugunu apunba maira paibi gi secretary ahaibam chanthoi kobi amana phongdokhrei mahakna hai ing kumja lising aniga mapandagi hauduna Manipur lengakna ayaba piduna lingkhatkiba BDF personal singbu lengakna tongan ba hiram kayada sizina ramlaga hauzik makhogi thabaki matam extension tawbidana tha amarom hena namsinduna thamraklibasi khwaidigi laibak thiba thawong amani thawong asimak makhoigi career hatpa amadi makhoigi human rights matpagi thawongni lengakna athuba matamda VDF personal singna kathokpaga loinana lauriba thodang singbu masak khangbiduna makhoigi thabak extension tawbiyu haina lengakta appeal Thouri Siroi Lily Festival chatpada athingba thamlakliba asi Manipur thugaiba pamba kangbuni haina mahesorna phongdokhrei Siroi Lily Festival chatpada athingba thamlakliba asi Manipur thugaiba pamba kambuni haina mahesor thongnawjamna phongdokhrei Wafam asi RPI Atwalegi Youth Wing ama oiriba Manipur State Youth Committee gi thaupugadaba sing asi party asigi National Secretary Thongnawjam Mahesorna taramna okhibaga loinana certificate sing enthopagi thoram da wafam asi mahakna phangdokhibani mahakna makhatana hai tha asigi kundagi haugadoriba Siroi Lily Festival asibu Manipur thugaiba pamba miyot kharana tampaktagi changlakpada athingba thamlakliba asi maitei naga maitei pangalga leinariba mari asi thadatnaba honabani haiki mahakna hai politics ta nahasingna yaushinuna awanwa puraknaba honabagi tangai fadaba leire amaromda furup kanglup punna khundaminariba lamdam asigi apunbagi saktam thugainaba honaraliba asibu punna thingnaminaba changi maram maduna afaba tungi mirol ama semnaba honabada ngasigi nahasingna politics ta hakthingna saruk yaminaba changi ngasi palace compound leba maipa holda pangthokiba RPI Atwalegi Manipur State Youth Committee gi thaupugadaba sing taramna opagi thoram aduda RPI agi Manipur State Wing gi working president Laitonjam Haridas vice president Haubizam Gitazen Sapam cha Kanglaipak amadi atai general secretary sing su saruk yakhi loinana MYSC gi president oina khalaba oinam Satyajit nasu tongan ba wafam kaya phangdokhi Kuki zo MLA sing amadi su chatnariba Kuki Lalhouba singi oiba mifam ama Guwahati da pangthoknaba lepkhrei Kuki zo MLA sing amadi suspension of operations su group ta leiriba Kuki Lalhouba singi luchingba singi mifam ama Me 13 ta Guwahati da pangthoknaba lemnakhre hari Pauche asina phangba paugi source amagi matung inadi mifamduda Kuki zo council gi governor council na Manipur da popular government ama semnabagi matangda amata oiba firep lawnaba pukhalakiba wafam khanaminagani hari
ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏ ꯃꯃꯥꯡ ꯊꯥꯒꯤ ꯀꯨꯜꯍꯨꯝꯗꯣꯏꯗ KZCꯒꯤ ꯑꯍꯥꯟꯕ ꯒꯕꯔꯅꯤꯡ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯦꯡꯀꯥꯏ ꯔꯤꯆ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯀꯥꯡꯄꯣꯛꯄꯤꯗ UPF ꯑꯃꯗꯤ KNOꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯆꯠꯊꯈꯤ꯫ KZCꯒꯤ ꯑꯍꯥꯟꯕ ꯒꯕꯔꯅꯤꯡ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯑꯥꯔꯇꯤꯀꯜ 239A ꯒꯤ ꯃꯈꯥꯗ ꯄꯨꯗꯨꯆꯦꯔꯤꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯃꯣꯗꯦꯜꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯁꯟ ꯄꯤꯍꯟꯕ ꯍꯥꯏꯕ ꯋꯥꯔꯦꯞ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯔꯤꯐꯣꯔꯝ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯆꯠꯊꯈꯤꯕ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤꯖꯣꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯂꯥꯛꯈꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯑꯇꯩ ꯂꯨꯆꯤꯡꯕ ꯗꯦꯂꯤꯒꯦꯠ 40 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯃꯈꯥꯗ ꯁꯦꯜꯐ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯔꯣꯗ ꯃꯦꯞ ꯑꯃꯁꯨ ꯄꯨꯊꯣꯛꯇꯨꯅ ꯈꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ 5ꯁꯨ ꯌꯦꯠꯅꯕ ꯂꯩꯇꯅ ꯂꯧꯈꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯦꯕꯤꯅꯦꯠ ꯑꯦꯛꯁꯄꯥꯟꯁꯟꯒꯤꯗꯃꯛ ꯀꯥꯎꯟꯁꯤꯜꯒꯤ ꯑꯣꯏꯅ ꯚꯥꯏꯁ ꯆꯦꯌꯔꯄꯔꯁꯟ 3, ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ 3, ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ 3 ꯍꯥꯞꯅꯕ ꯆꯦꯌꯔꯃꯦꯟꯗ ꯁꯤꯟꯅꯕ, ꯕꯖꯦꯠ ꯐ꯭ꯔꯦꯝꯋꯥꯔꯛꯀꯤ ꯑꯣꯏꯅ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯠ ꯕꯣꯗꯤꯁꯤꯡꯗ ꯀꯝꯄ꯭ꯔꯦꯍꯦꯟꯁꯤꯚ ꯕꯖꯦꯠꯁꯤꯡ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯊꯣꯛꯄ, ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚꯀꯤ ꯗꯤꯃꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯔꯤꯐꯣꯔꯝ ꯇꯧꯕ, ꯀꯥꯎꯟꯁꯤꯜꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯐꯥꯎꯟꯗꯦꯁꯅꯦꯜ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯦꯃꯦꯟꯗꯃꯦꯟꯠ ꯇꯧꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ MLAꯁꯤꯡ ꯑꯃꯗꯤ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯒꯨꯋꯥꯍꯥꯇꯤꯗ ꯗꯥꯏꯂꯣꯒ ꯆꯠꯊꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯍꯥꯏ ꯃꯤꯐꯝ ꯑꯗꯨ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯐ ꯀꯣꯑꯣꯔꯗꯤꯅꯦꯇꯔ CH ꯑꯖꯥꯡ ꯈꯣꯡꯁꯥꯏꯅ ꯊꯧꯕꯨ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯒꯤꯟꯖꯣ ꯕꯨꯜꯖꯣꯡꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯔꯦꯀꯣꯔꯗ ꯇꯧꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ 2ꯗꯒꯤ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ 2ꯗꯒꯤ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯒ ꯀꯣꯟꯅꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯋꯥꯜꯚꯦꯡꯗꯒꯤ ꯍꯧꯖꯤꯛꯅ ꯂꯥꯟꯕ ꯈꯨꯜꯗ ꯂꯩꯕ ꯃꯨꯡꯁꯥꯡꯂꯤꯌꯟ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯗꯦꯕꯤꯠ ꯆꯍꯤ 38 ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯕ꯭ꯔꯥꯎꯟ ꯁꯨꯒꯔ KG 1ꯒ ꯒ꯭ꯔꯥꯝ 268ꯒ ꯀꯣꯟꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯂꯥꯟꯕ ꯈꯨꯜ ꯑꯃꯗꯒꯤ ꯐꯥꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕ꯭ꯔꯥꯎꯟ ꯁꯨꯒꯔꯁꯤꯡ ꯑꯗꯨ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯣꯞ ꯀꯦꯁ 112ꯗ ꯍꯥꯞꯂꯒ ꯂꯣꯠꯇꯨꯅ ꯄꯨꯔꯝꯕꯗꯒꯤ ꯐꯥꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯅ ꯀꯣꯗꯥꯏꯟ ꯐꯣꯁꯐꯦꯠ ꯑꯃꯗꯤ ꯇ꯭ꯔꯤꯄꯣꯂꯤꯗꯤꯟ HCI ꯁꯤꯔꯞ 100 ml, ꯇ꯭ꯌꯨꯔꯦꯛꯁ TR ꯕꯣꯇꯜ 82ꯒ ꯀꯣꯟꯅꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ ꯑꯃ ꯃꯁꯥꯒꯤ ꯃꯌꯨꯝꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯂꯤꯂꯣꯡ ꯍꯥꯎꯔꯩꯕꯤ ꯇꯨꯔꯦꯜ ꯑꯍꯟꯕꯤ ꯀꯥꯂꯩꯈꯣꯡꯗꯒꯤ ꯐꯥꯇꯤꯃꯥ ꯆꯍꯤ 94 ꯀꯧꯏ꯫ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯇꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯥꯒꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯅꯤꯃꯛ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯊꯕꯛ ꯂꯧꯈꯠꯅꯕ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯦꯗꯔ ꯑꯃ ꯌꯥꯎꯅ ꯅꯣꯡꯃꯩ ꯂꯂꯣꯟꯕ ꯃꯤꯑꯣꯏ 3 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ꯫ ꯉꯔꯥꯡ ꯇꯥꯡ 18ꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯄꯨꯈꯥꯎ ꯑꯍꯜꯂꯨꯞ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯃꯒꯤ ꯃꯌꯥꯗꯒꯤ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯦꯗꯔ ꯑꯃ ꯌꯥꯎꯅ ꯑꯥꯏꯟ ꯀꯥꯏꯅ ꯈꯨꯠꯂꯥꯏ ꯂꯂꯣꯟꯕ ꯃꯤꯑꯣꯏ 3 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯨꯈꯥꯎ ꯑꯦꯔꯤꯌꯥꯗ ꯑꯥꯏꯟ ꯀꯥꯏꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯄꯨꯈꯥꯎ ꯑꯍꯜꯂꯨꯞ ꯃꯈꯥ ꯂꯩꯀꯥꯏꯗ ꯅꯣꯡꯃꯩ ꯂꯂꯣꯟꯕ ꯑꯃ ꯂꯨꯄꯥ ꯂꯥꯈ 3.5ꯗ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯌꯣꯟꯅꯕ ꯉꯥꯏꯔꯒ ꯂꯩꯔꯤꯉꯩꯗ ꯐꯥꯈꯤꯕꯅꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯄꯨꯈꯥꯎ ꯑꯍꯜꯂꯨꯞ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯅꯥꯎꯔꯦꯝ ꯅꯥꯎꯆ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯆꯤꯡꯂꯥꯛꯄ ꯆꯍꯤ 39, ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗꯒꯤ ꯂꯩꯁꯥꯡꯊꯦꯝ ꯏꯅꯥꯎꯇꯣꯟ ꯑꯦꯂꯥꯏꯁ ꯑꯐꯥꯎ ꯆꯍꯤ 12 ꯑꯃꯁꯨꯡ ꯑꯌꯦꯛꯄꯝ ꯕꯣꯜꯕꯣꯏ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯏꯁꯥꯟꯇ ꯃꯩꯇꯩ ꯆꯍꯤ 16 ꯀꯧꯏ꯫ ꯃꯈꯣꯏꯗꯒꯤ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯅ ꯏꯟꯁꯥꯁ ꯔꯥꯏꯐꯜ ꯑꯃ, 7.62 mm ꯔꯥꯏꯐꯜꯒꯤ ꯃꯔꯨ 9, ꯃꯣꯕꯥꯏꯜ ꯐꯣꯟ 3, ꯋꯥꯂꯦꯠ 2 ꯑꯃꯁꯨꯡ ID ꯀꯥꯔꯗ 2 ꯐꯥꯒꯠꯂꯦ ꯍꯥꯏꯔꯤ꯫ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯈꯟꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯍꯥꯏꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯕꯒꯥꯏꯒꯤ ꯁꯣꯔꯣꯖꯤꯅꯤ ꯑꯣꯏꯜ ꯄꯝ ꯃꯌꯥꯗꯒꯤ KCP PWGꯒꯤ ꯀꯦꯗꯔ ꯑꯃ ꯐꯥꯔꯦ꯫ ꯃꯃꯤꯡꯅ ꯈꯨꯟꯗꯣꯡꯕꯝ ꯄ꯭ꯔꯤꯊꯤꯕꯤꯔꯥꯖ ꯃꯩꯇꯩ ꯑꯦꯂꯥꯏꯁ ꯁꯥꯊꯤꯕ ꯆꯍꯤ 12 ꯀꯧꯏ꯫ ꯍꯩꯔꯣꯛ ꯄꯥꯔꯠ 2 ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯕ꯭ꯔꯤꯛꯐꯤꯜ, ꯁꯣꯃꯤꯜ, ꯕꯦꯡꯛ, ꯍꯣꯁꯄꯤꯇꯥꯜ, ꯑꯣꯏꯜ ꯄꯝ ꯑꯃꯁꯨꯡ ꯁ꯭ꯇꯣꯟ ꯀ꯭ꯔꯁꯔꯅꯆꯤꯡꯕꯗꯒꯤ ꯅꯝꯍꯥꯗꯨꯅ ꯁꯦꯜ ꯈꯥꯏꯕ ꯑꯃꯁꯨꯡ ꯃꯤ ꯀꯤꯗꯅꯦꯞ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯗꯒꯤ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ, ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ ꯑꯃꯁꯨꯡ 2-ꯋꯤꯂꯔ ꯒꯥꯔꯤ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫
lalhouba asimaki lilong nungai awang laikadagi huidrom jivan chahi nifumanga koba kedar amasu ngarang lilong nungai area dagi fare hari miyoi asidagi su two wheeler ama yauna atay polam kaya fagale hari Bisnupur Police Station gi manung chanba ningthokong ward number 3 dagi na KCP MFL gi kedar ama fare maming na Salam Kiran Elas ningtholakpa chahi kunmathoi kawi Bisnupur district ki ningthongkhong ward number 3 dagi ni Haingang Police Station gi manung chanba koirengai kabui khulget mayadagi pripaki kedar ani fare Faraba Singh adudi Chuchampur district ki Sagang Bazar dagi housing na Bisnupur district ki Thinungai Makhale kai de leiba Khangembam apui Maitei Allies Nongpok anba chahi kuntaruk amasung Imphal West ki Maharve awang laikai dagi Moirang Them Alex chahi kulumdoi kawi hari Makoidagi mobile handset ani fare hari Numit asimatakda Technopol Police Station gi manung chanba Yongkhul Village dagi PLA gi kedar mari KSP ani amasung KYKL gi kedar ama fare hari Farba PLA gi kedar sing adudi yaripok khoiro makhalai kadagi Laurembam Manoranjan chahi kuntaruk Lamdeng makhalai kadagi Chingangbam Santos Maitei chahi kuntramari Khongambat Khaman Mayalai kadagi Soram Gumba Maitei Allies Tonaba chahi kulhundoi amasung Sina Mayalai kadagi Ngasepam Momon Allies Luhenba Maitei chahi kulhumdoi KCP gi kadar aduna yaripok yambem mathak laikadagi Laifrakwam Danjoi chahi kuntrataret amasung Awang Sekmai Laipatagi Konsam Mani Chandra chahi kuntaret kawi KYKL gi kedar aduna Laistram Rosit chahi kuntranipan kawi Wangjing Hodamba Pukri asabudagi ni hari Covid ki wana raba matamda fam thadokuna chen kiba mina ngangba wa kanana thazabi gani haina MLA Sorai Samkebi na phangdorakli Nauria pakhang lakpa kendra asi matam sangna sotharaba kendra ama oiduna lagli asigi su matakta covid pandemic ki waraba matamda su phamgi khalaga chongthok chongsin tawduna kendra asigi praja singbu mapu pandana kendra ama oina lehenbiram laba Nauria ki praja singda ngasi anoba development kaya pinaba honaringaida prajana piba thodang mapung fana puba haitadana tokraba ex MLA na politics ki kudong chaba lawraga ngangliba oidaba wa kaya Nauria gi praja kanana thazabi gani haina Nauria pakhang lakpagi SC gi MLA oibatanatana Manipur State Women Development Corporation Limited ki chairperson gi phamsu puribi sagol sam kebina khudek piduna press thador pa cherolamana hari Cherolasin hai tasengna politics tawbige harabadi oidaba wan oiba sarga ngangmugi mahuta kendra asida chahi ahumgi manungda semga sagaliba tungi mirol kayagi khalaga paikhaliba thabak kaya asi mafam amada hekta haibigi mahut kendra asigi karama mafamda kari kari thabak paikhalibage habidu koina chalaga inghaningi hena kumda khaninglabasu chahi ahumda paikhatkiba thabak shingi list khangbiba yagani hari Nauria pakhang lakpa kendra da hanagi ariba matamgi oidaba kharang nganglaga prajagi hak logani haiba matam siga chana draba wakhal adu thado haningi mamang matamdagi haina duna lakpa praja singi apamba thabakaya ngasidi atenba matam asida thabakta onthokpa horaklei kharadang pallabada kendra asi phaudona cheliba waisel maril asi tha mari mangra changna matching kaya thadaduna sengwaliba asina ngasidi waisel maril ge hanadagi fagat hanba ngamlei Paliba Sarkar asiki pandam yumthong khudingda aruba ising pithaknaba pandamda kendra asiki yumthong kaya ising chang naina phanghanba ngamlei makhatana su wadhoriba mafam sing athubada phanghanaba honari kendra asiki mafam kaya da water supply scheme kaya saba hoduna aroiba amadi chada marfudara henna thabak khumang yangna changsili paikhaliba mafam khara pallabada malom maitram Kodom Popi Amadi Hyang Thangda Kendra asigi miyamgi tungkoina isingi awarpa leitana bahonariba asi praja singnadi khangi adubu bot kana bani haiduna ising phangdre haidana prajada haibadu prajana taningloi isana tawrambada oina panbiraga ngangbiyu Lambi Soroki matangdasu anoba kendra asigi lambi kaya amasu semkhre wadhoriba lambi kaya su tongan ba project kaya da hatuna tender tawkhraba tawnabagi sem saba kaya ama leire athubada thaba oina hauragani ex MLA na paikhat piramba lambi singdi nung phawba masak amata udre haina su phangdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu Arobada Maroeba Pau Amukahana Bizari Zeri Bamda Mar Nupi Ama Kangchup Chingkhongda Kuki Kanglup ki Miwe Mari Hatkhibaga Mari Leinana Lalhouba ahum NIAna Fare Rimsda Nurse Tamnibi Mahiroi Ama Thouri Yanduna Siramlei
Kolkata airport manungda mere pass bombe hairuba maitei macha ama security na fazinduna thamkhre. Matang asida Loyalam E-PAO na namidangi pau bibel lojare tabiri ba khudimak po amuka hana khurumjari.